Joint Parliamentary Committee na Modi-Adani mega scambo tizilum the sebi ki chairperson kutok talo han Congress ke MLA ni workers sing na waka kongjang sakpalana na Enforcement Directorate Thomson Kre Enforcement Directorate Thomson Dingaida satki ba khongset aduda PM Modi ga Adani ga gi marakta lainari ba mari asi karino Adani group ta invest tawkibal pa crore sing kun use source kadai dagi no haibna sing wahi thaba play card ke aso na ke Khongchet adu saru yakhe ba MPCC ki president ke megazana Modi Adani mega scam asida lopa crore listing kun gi senpham asi Securities and Exchange Board of India ga government ka lautu naraga lana lauthokre haina maral sibaga loinana asigma scam asi joint parliamentary committee ma semlaga ticket alu haina hanjin demand tawduna lakli haiki Laibak sa thabak pangdaba manaha masing hengalali ba madi Modi lainga kasina India pungbada sandorakli corruption asuna Manipur so corruption gi awang mo thak adu yore masina maram waraga naha sing thabak panglaktre Modi ki lainga kasigi makhada laiba agency khara khakta ngasidi Manipur madi India ge sel puna komjin laga lainga kasibo business wani on thorakli haina so maral amasu asset congress president asina maram maral sirakli selfie leader okram ibobina Sabina Adani group ta crore listing kun invest ki haibasi German the based over Hindenburg na puthorakibani Supreme Court na di CBI gumba agency na ticket na ba hajarabasu India block na di JPC na ticket na ba he na pami haina phongdok lakki Naha singi businessmen aduguma stock exchange da business da wo online da wo mayam singski paisa mayam singase masi sebi ga Bharat Sarkar gi Modi lenga ka manare hairaga paisa achau bo senpham lokthokhi base masi thigalandrabadi masi Manipur gi amasung Bharat ki praja miyam gi sense mioi khara khakna Modi lenga ka manaraga masi loot tawre masi gi loot ase masi praja miyam gi paisa ni Bharat ki miyam gi paisa ni Manipur miyam gi paisa yauri India block site gi hairibana idina ticket pa income tax na ticket pa Sebi na ticket pa se tauraroi si joint parliamentary committee ma congress khata na te ko yawgadru se BJP gi MP sing su yawga joint parliamentary committee ma tauraga sebi ga Adani ga lainaba or prime minister ga sarkar siga Adani ga lainaba mari se thorough investigation tawbise any agency ma ticket pada koi thajadre